logo asigi gari thauriba miyoi adu ubada ming pandrabasu mayam da saktai mi adugi standard adu kari oramgani haina car mayam amagi manungda BMW khangdaba mi leramgani haibasidi atangbani hojikpudi mayamna branded car ni haina khangnari adubu matam ama cycle amadi saksangda sijanaba kolek sarami haibasidi mayam khangbibra interesting oiba wari ataiso ngasigi video sida fangbigani maramaduna loya fawpatang yengbiu BMW founder gi ming ase Carl Friedrich Rapp 24 September 1882 Germany asi pongnafamni piglinghaidagi hauna mechanical gi thabak asida yamna pukning changlami mechanical engineering tambalorba matung 1908 to 1911 da Jab automotive company amada employed oina thabak tawrami thabak adudagi resign tawrba matung masagi Carl Rapp Motorian Worki GmbH koba anoba company ma hangdokhirami company asida aero engine semlami First World War haubagi matamsu oibana war aduda sijanaba aircraft engine sembagi demand hengalakpadagi order kayama fangkhirami 7 March 1916 atopa company ani pullaga anoba ming Bavarian Motor Works haina thonki ming ase khoina hojik short form da BMW haina khangnari basini Bavarian Motor Works haibasidi English loni asigi German language di screen da ubiri basini BMW gi ahanba product launch tawkhibasi BMW 3A aircraft engine ni quality asi asukimatik faimadudi military na yamna pamba product oikhi adugi matung anoba order kayama fangkhirami 1918 First World War lorakpaga loinana anoba order su laktabana aircraft engine sema lepkhirami amadi lau singu da sijanaba pump bus tractor da sijanaba engine semba hokhirami 1923 anoba motorcycle BMW R32 su launch tawki 1928 BMW Production of Automobile na atopa automobile work Einsteiner car company mabu laikhirami amadi car production su hauki masida BMW 3x1 launch tawki 1939 Second World War horokpa matamda aero engine amuka semba hokhirami adubu atopa countries ki lanmi singna factory da lanta sangkhemadi Soviet government na lausinki loinana motorcycle amadi automobile semba du amuk thingjankhirami company di mutpa yade ko haibagi wakhalonga loinana bicycle amadi kitchen items saba hokhirami Second World War so tapna loisalakpadagi 1947 da amuk motorcycle nauna semagi permission lauthoklaga R24 model amuk semki 1951 da amuk car so nauna semba yabadagi BMW 501 model launch tawkhirami matamaduda car gi mamal asi tangbanina miyoi ayamba leiba ngamnaramdi motorcycle gi revenue dagi fangba income aduna company asi awangwa thakta pukalami 1955 da car gi mamal asi honghanbadagi 10,000 car market ta yonba ngamkhi adubu loss sabadagi BMW company mutpagi fivem oikhirami 1961 da anoba BMW 700 launch tawbadagi mayamna amuk pamna leinakhi amadi sports car haina mayamna khangnakhi adudagi atopa model BMW M1 8 series 6 series G4 anoba hojik 2021 model BMW iX3 iX i4 2 series G42 kayama electric car asi anoba idea ni haina khanbiramgani adubu 1972 da BMW na electric car asi launch tawkhrabani hana model asi BMW 1602 Electro and Trip haina khangnei 1972 gi Olympic Games Munich Germany da pangthokhiba aduda marathon senba matamda sanaroi singbu puthok pusin tawbada car asi sijanakhi Rolls-Royce luxury car asi su BMW mapugini company khudingmaki tongan logo lei BMW logo asida uriba round shape ki manungda sky blue color amadi white color ga uriba asi German country manungda Bavarian ko lam amalay mafam asidagi BMW company asi hawdokhibani Bavarian gi flag asi ga manana logo asi same khibani mama laibak ningba haibadu sini sinna nataba thabak na utpa nasigi story asidagi khoina khangjan biba yaba madudi business ama hawdokpa haibasi market up amadi down haibasidi asum laigani down oirakle haiduna wakhal thauna sondaba leitana tawragadi mai pakpa haibasidi hauna sani matamama saksang da sijanaba kitchen gi item saramba company ngasidi mingamadi logo asi hek ubada mayamna respect tawriba car brand BMW wari asina video yengbiriba marupta kanaba fangbi natraga fangbi de haibadaso comments ta thambiramu ano ba wakhalon oigadaba video kayamaso fangbi ki kani tungda channel asidagi
Take care and see you in the next video. Bye bye.